Lok Sabha ki mifam chathari da masa khangdaba mioi anina dictatorship ki lainga khangduna leithokloi haiba kholau lauduna visitor gallery dagi chongthoraklaga hangamapal machugi smoke gas kapsilakre. Irang thokliba state asida tangdu laitaba puraknaba central government direction PBU amadi anoba expert committee ama sembiu haina Supreme Court ta tharakiba PIL court asina yakhidre. Imphal Jiribam Highway ki Patsoi dagi Urembam Faubagi lambi semba hauramlaga matam kuina leptuna laikibagi mayokta maikai adugi miyamna akanba moongda lambi thingwagi khongjang changsinkre. Manipur ki Yelho Furup nattaba kuki singda scheduled tribe status panghanfam thokte ke Yelho Furup oiriba maitai singda pifam thoi haina political activist Maheshwar Thongnau Jamna Union Tribal Affairs Minister Arjun Mundada taksinkhre. Amasung kunmapan suba Kolkata International Film Festival 2023 da Haubam Pawan Kumar ki ahum suba feature film Joseph's Sanda Special Jury Award pirakre.